Bethany Diaspora Church ki nung Thajabada silena mapangsing mayambu Prabhu Jesu Christ ki mingda nung sibigi salam pizari Ishwar ki thawzan mapana ngasisu Ishwar ki wahay asi tamin na bagidamakta Ishwar na ikoy bu matam bibiba sida ikoy Ishwar bu haraw bu phongdoksi Ishwar bu thagatsi ngasi ikoy ki text asi 2 Peter chapter 1 give verse 5 2 Peter chapter 1 verse 5 asi ikoy yengminasi maruoina ngasi ikoy ni yenggadabasi thajabagi matangda amuk yengsi maramdi thajabasi ikoy gidamakta yamna chauraba darkar oiba amani aduna Apostle Peter na thajabagi maramda Makata na takpi basi ko yung minasi Manipuri gi Bible da ay patok sage maram asimak na maram yam na oktuna Thajabada aphabada khangba but also for this very reason giving all diligence add to your faith virtue to virtue knowledge. Actually now sing Prabhu Jesu Christa da aikoina thajabase aikoina munna yengba matamda study tawmu matamda it is most precious kwaidagi mamal yamba amani haibase aikoina uba phangbani aduga it is to be prized mamal yamlaba ama oiba tarabadi aikoina masi yamna Cheksinna lauba cheksinna thamba aduga yamna magun leiba yamna mamal yamba potsak ama oina ekhoina khangadabani unfortunately ekhoina yengba matamda many have not developed their faith mi kaya na thajabagi maraktasu makhoigi thajaba sibu hena chawkhat handaba ahanba thajarakpa matamgi thajabagi level aduda adum leiba ayamba aikoina ubani aduna personal faith is often neglected makoi gi thajaba ase asuki matik thausa duna adumaina adum thamba laihanbasi ayamba na oi consequences of a weak faith karigumba aikoigi thajabasina solaba matamda kari solai haiba kanda a defeated life aikoigi punsi sida maithi basina ayamba oigani aduga nothing significant is ever done yamna uningai masidi phajana pangthok khare natraga masidi oi khare he Fajare hai ningai significant oiba kari amata thabak pangthok pangamde haibani reasons for developing our faith kari gidamakta aikoi gi thajabase hena develop toksira hena chawkhat hansira haibagi matang asida yengsi for this reason masigi maramda haibani ko maram asimakna we must find a reason why we want to develop our faith kari gidamakta aikoi gi thajabase chawkhat hansegi kari gidamakta aikoi gi thajabase develop toksike haibagi maram se koi thigadabani phangnanaba aikoi hotnagadabani what were the reasons why Peter developed his faith masigi maram se karino karigidamakta Peter na magi thajabase chawkhat halambano many reasons maram yamna lai ahanbada he had been saved by the Lord Jesus Prabhu Jesu Christ na mahakpu kanbikhre kanbirabagi maramna Mana Jesu Christa the thajaba asi hena chawkhat hanbasi mathau tai haibasi mana khangi he had seen the Lord's life personally Prabhu Jesu Christa gi punsi adu ma masamakna mamitmakna urami he had seen the potential of faith thajabagi kanaba thajaba sina asuki matik tauba ngami haiba mana uba phangi aduga Jesu Christa da thajaba asisu mahakna ui loina na Jesu Christa gi punsida thengna ki ba mi mayam adugi marakta
yamna achauba thajaba laiba mi kharasu mahakna thengnarami makhoi ki punsida thajabagi maramna Jisu Kristna tawbikhiba pangthokhiba thabaksu mahakna mamit makna urami example amada Matthew chapter 8 kari ekoina ui hai kanda the centurion's faith Roman gi sebai ama centurion adugi thajaba si kayamuk chawbra haiba kada Jisu Krista masamakna mahaki thajaba se asuki matik chawi haina phongdok lambani madugi maramna magi damakta aduki matik chawraba thabak pangthok lami ani shubada Matthew chapter 15 da aikoi yengba tarabadi the Canaanite woman's faith Canaanite ki nupi adugi damakta Jisu Krista na kari taurami haiba sisu aikhoina Matthew 15 da ubani magi thajaba sisu Jisu na uba matamda asuki matik chawraba thajaba ase Israel gi marakta su laite haina Jisu na phongdok palaibani maramdi magi thajabado taseng namak aduki matik chawba thajaba oirami masigi damakta Jisu Krista na magi thajabagi maramda phongdokpa amadi mana thajabagi maramna pangthokhibasi Apostle Peter na urami aduna he had also seen how weak his faith was ma masamaki thajabase yengjaba kanda magi thajabase asuki matik piki haibase ma masamakna su uba phangjarami maduna maram oiraga aigi thajabase chaukhat hanba darkar oya develop tawba darkar oya haibase mana khangi masigi damaktani thajaba chaukhat hanaba develop tawnanaba pukning thogat pibase karigumba aikhoina thajabase chaukhat hanba ngamdraba failure in developing faith kari oyi karam haina lei haiba kanda aikhoigi damakta asuki matik mapung phadaba punsi adu oigani mi kaya kayana makhoigi thajaba se chawkhat ningai gi damakta honna dabadi nate hotnai tawdi tawi adubu fail oiba mai paktaba kaya su leibani many have spoken of faith makhoigi thajabagi maramda ai thajare hairabasu tasengna madugi thajabadu sonduna chawkhatpa ngamdaba kayasu laitaba nate aduna makhoigi thajabase mapung phadaba natraga sengdaba genuineness oidaba aduga effort yaudaba kayasu thajabagi marakta leibani aduna aikoi tasengna thamoi sengna aikoi thajabasi chawkhatnanaba aikoi hotnaba tai aikoi gi thajabasi achumba asengba thajabadu oibra oidabra haibasi aikoi yengsanba darkar oi aduga aikoi gi thajabana hena chawkhatningai hena mapung phaningai effort aikoi kharadi hotnaba mathau tai haibani but somehow mi kharana masi mapung phana tauba ngamdabagi maramna failure mai thiba oina loisanba mayam lay maram aduna kari tawre thajabase chawkhathanba ngamdraba matamda thajabase develop tauba ngamdraba matamda fail oiraba matamda their faith remains weak makoigi thajabado sonduna adum lay haibani aduga the danger of wanting to give up trying is very real haibadi makhoina develop tawba ngamdrabanina sonduna adum laibanina last adi aroibadadi makhoigi thajabase give up tawba kayasu asmaina wakhan khandaba khanba mi laitaba nate chilinawsing aduna masigi pot ase karamaina ikhoi mai thiba nataba
mai pakpa ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ develop ꯇꯧꯕꯗ mai paksige ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ diligence ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ maram yamna oktuna haibani diligence giving all diligence aigi thajabase mapung phange develop tauge chaukat hange haiba tarabadi aina taugodaba ithau lai haibani madugi ithau dudi karino maram okpa hotnaba liptaba asini karigumba nangna give up taugraba aigi thajabase chaukat pa ngamdre hairaga hekta nang tokhraba adudi nangi thajabada adum solaga laigani adubu hotnaraga leptana suraga nomlaga maram okpa tarabadi maduda upai ama lakani nangi thajaba aduda adugumba ahongba lakani aduna Apostle Peter na verse 5 ta masi haibani giving all diligence maram yamna oktuna haibani aduna the start hek haurakpa matamda mi kaya na thajaba hek haurakpa matamda enthusiasm yamna thawai yawba pukning yawba aduga effort hotnaba mayam lay aduna masi yamna phajana start tawraga hauraga matam kharagi manungda adum tokpa masi yamna danger oibani masi diligence nate masi maram okpa kaude ichilinau sing it must not be short lived masing haktang da ikoi tokadaba nate maram okpa diligence haibadi nangi hotnaba adu nangi ngasai gi pukning changba adu leptana ikoi laihangadabani aduga it must be sustained madu ikoi sustain tauba yamna tenna loisanba nataba adum chathahanba leptana masi darkar oibani chilinau sing aduna diligence haiba maram okpa haibagi wahai ase ekoi hena khangnanaba ekoi yingsi there are many nuances in this word masigi maram okpa diligence haibagi wahai asida magi manungi oiba wa kaya leibani madudi karino hairaga to impel to urge to do things quickly immediately to do things in earnest to do things with a sense of diligence ai tawdaba yade masi tawgadaba makni aduga masi ai panthadana thuna immediately hojingmak ai tawgadabani hojingmak ai haugadabani haibagi wakhalon se leiba tai aduga yamna tauningna pamjana khaurangna tawba mathau tai aduga masi ngasai maram okpa haibagi wahai adugi wakhalon ga loinana aikoina tawgadabani madu natradi masi mapung phawa ngamde masi diligence haibase kramaina implement tawbra haiba kanda being laid back or being inconsistent aikoina karigumba taptharaba aduga inconsistent oiraba consistent oidraba maduda masigi asigumba attitude se lairaba matamda ngasagi diligence haibase mapung phana aikoi implement tawba ngamde aduna masigi diligence maram okpa leptana taktana aikoi gi thajabase chaukhat hange mapung phahange haiba taragadi ngasai gi aikoi gi punsida bad habits leiba kaya se aikoi thanamba tai maramdi bad habits leiba mayam duga aikoina masigi thabak se pangthok ke haiba taragadi apan ba mayam oigani maramdi maram okpa tawgadaba nangi effort adu thamlake tawrakke haiba matamda ngasai gi nangi bad habits mayam do leiba matamda maduna nangi damakta yamna kari haisira khudong chadaba amadi nangonda apan ba oihangani aduna maram oiraga cleansing of bad habits is very important
ꯑꯩꯈꯣꯏꯒꯤ bad habit ꯂꯩꯔꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ. All habits must be rejected. ꯑꯩꯒꯤ ꯂꯩꯔꯝꯕ all habit ꯑꯔꯤꯕ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ bad habits ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ always must go. ꯍꯥꯟꯅ ꯑꯩꯅ ꯇꯧꯔꯝꯕ ꯍꯥꯟꯅ ꯆꯠꯂꯝꯕ ꯀꯌꯥꯗꯣ ꯑꯩꯅ ꯂꯣꯏꯅ ꯊꯅꯝꯕ ꯇꯥꯏ. ꯃꯔꯝꯗꯤ ꯃꯗꯨ ꯌꯥꯎꯅ ꯑꯩ ꯑꯗꯨꯝ ꯂꯩꯔꯒ ꯉꯁꯥꯏꯒꯤ diligence ꯍꯥꯏꯕꯁꯦ implement ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ. ꯑꯄꯟꯕ ꯃꯌꯥꯝ ꯑꯣꯏꯒꯅꯤ. So we need to do cleansing work. ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯏ. ꯀꯔꯤ ꯁꯦꯡꯗꯣꯛꯄ? Bad habits ꯁꯤꯡ. ꯑꯗꯨꯒ forming new habits. ꯑꯅꯧꯕ habits ꯀꯌా ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ. ꯑꯅꯧꯕ ꯑꯐꯕ habits kaya marum ama aikoy amuk pusalaaga madu aikoy na inbatay. Good habits sing, new habits sing adu di karino. The urge to do things, the desire, apamba, tauning bagi, pangtok ning bagi, ngasaygi, wakalon, aduga apa, adugi tauning bagi apamba, adu aikoy layba mathaw tabani. The determination yam darkar oye. Haibadi chap lepa ama, masi ay choydana ngamna ba ay honada bani ngamdaba yade haibagi are pa ama tambatay. The follow through. Aduga haukraba determination galoy na apamba galoy na haukraba tarabadi madu leptana atung pangtok pangamna na ba akoy tawba tabani. Madugi habit to akoy thamba darkar oye. Aduga the maintenance yam darkar oye chilinaw sing. Akoy gilamda ayamba yingma matamda karigumba ma haurani sarani hek haurakpada yam phajahan gani adubu maintenance walakpa matamda maintenance se lairakta matamda hek haurakpada phajaramba mayamda sum kuithara agadi adum malakani aduga ati eka yaurakani aduga function tawdaba kaya su yaurakani adukanda phajarambadu ngak lairagadi phajararoi. Aduni maintenance darkar oibase. Gari su chap manai maintenance darkar oye. Yum sarabasu yum adugi maintenance darkar oye. Aduga garden gumba park gumba semlabasu maintenance idam darkar oibani. Lambi semagasu lambi du maintenance yaudragadi ngak lairaga dum kairakani. Aduga dum mathang kai khrani thira khrani. Aduni aikoi na ngasai haukraba good habits, new habits mayam ado aikoi maintain tawba darkar oye. Asini chilinaw sing. Aduga we need to add to faith. Masi mayam asi aikoi gi thajaba aduda tension ba. Aikoi gi thajaba aduda yausan hanba. Asi darkar oibani. Aduna add to your faith virtue, to virtue knowledge. Verse 5 ki sipa to that. Aduna faith is of great significance. Thajab haibase yam na chawraba significant oiba adugumba makhal amani. But faith never abides alone. Thajaba se mathanda lepte. Thajabaga chatminnaba kaya su leibani. Aduna we have a whole series of things we must seek to add to our faith. Aikoi gi thajaba sida aikoi na add tawgadaba tension gadaba kaya marum lai haibani. Aduna hujiki hairiba mayam asini aikoi gi thajabada virtue aduga knowledge masi mayam se aikoi na yauhan badarkai. Adding virtue, reference to virtue sigi matang da aikoi yingba matamda 2 Peter chapter 1 verse 3 to the su mention tawbani. As his divine power has given to us maki Thawai Ishorgi oiba pangal adu pibi bagaloinana all things that pertain to life and godliness through the knowledge of him who called us by glory and virtue. Sini. Aduna virtue is one of the attributes of God. Virtue haibasi Ishorgi magi attributes. Ishorgi magi magul haigera ishorgi oiba adugumba
posak amani virtue haibasi aduna thajabada afaba haibasi ni virtue haibasi afaba mayam aikhoina hapchen batai khoi ki thajabasida aduna virtue ishorgi oiba virtue ase aikhoida leihan batai just as glory is an attribute to God. Glory haibadi magi matik mangal asi ishorgi virtue oibaga loinana aikhoina masi aikhoi gi punsi dasu laihanba aduga ishorna su pibiba adu oibani masigi damakta su aikhoi ishorna kaubibani aduga God called us by his glory and virtue. Virtue is moral excellence. Virtue haibase moral aikhoi gi punsi da moral excellence afaba mayam asigi marakta su henna phazaba excellent oiba mapung phaba adugumba mioibagi moral da leiba aduni. We have to add to the strength of our faith. Masi mayam ase moral excellence ase aikhoi gi thajabagi damakta natraga aikhoi gi thajaba sigi pangal oina aikhoina hapkadabani. We have to add moral excellence to our faith. It is important. Masi aikhoi gi damakta yamna darkar oibani aduna virtue ase aikhoi gi thajabada add tawrani hapchalani ani shubada knowledge haibasi yam darkar oye. Initial knowledge aikhoina Jesu bu hek khanglakpa hek thajarak matamda leiramba knowledge yamna important oye madu aikhoi knowledge ki manungda yawi aduga insightful knowledge henna mapung phaba insightful oiba knowledge adusu aikhoi leiba mathau tai aduga inspiration knowledge aikhoina hena khanglaba matungda maduna aikhoi bu inspire tauba knowledge kaya adusu aikhoi gi thajaba asida add taugadabani hapchan gadabani adu matamda aikhoi gi thajaba se hena kankhat kani mapung phagani hena chaukhat kani masai haibado thajaba se yamna chauba yamna phajaba maru oiba taragasu thajaba haibasi mathanda lepte maga lepminagadaba mada add taugadaba kaya marum ama lai haibasini aduna masigi text ki matung ina virtue afaba amadi ngasai gi khangba knowledge asisu aikhoina add tauba darkar oi haibasi masigi text ta apostle Peter na aikhoida khanghan bibani aduna masi tauba matamda aikhoi gi damakta kari result phangani aikhoi gi thajaba se develop tauba matamda madugi results ase kari lakani haiba kanda number 1 faith virtue and knowledge aikhoi gi thajaba do leirani afaba leirani khangba haiba se leirani loinamak punsan khrani. There are many examples of people who have developed these things. Mi kaya na Bible dasu example laye aduga hujik su aikhoina ishorgi mi singi marakta ashigumba mayam asibu develop tauba aikhoina uba phangbani. Their lives become exemplary. Makhoigi punsi do karamba punsi oina hingbra haiba kanta exemplary tamzaningai oiba punsi makoi hingba ngame aduga exceptional yamna tonganba itom tonganba adugumba punsi uba phangani aduga extraordinary mayamga manadaba phenna tonganba phajaba mapung phaba adugumba punsi edo sigumba thajaba laiba thajaba dubu chaukhat hanba develop tauba maduda virtue afaba amadi khangba knowledge hapchalaga leiba mising aduna masigi punsi ase makhoi gida aikhoi uba phangani exemplary exceptional and extraordinary aduna actually now sing ngasi
mayamda aikoina pukning thaugatchaning base karino aikoigi challenge ase kano karino masi taba matamda to become discerning aikoi hena masigi maramda khangba ngamningai ikoi hotnabata darkar oye haibani khangba ngamba khangba haiba mising ishorgi machasing aikoi oiba mathau tai aduga to become dynamic khanglaga khangba matungda henasu mapung phaba dynamic oiba aikoi oinana ba aikoi hotnaba darkar oibani aduga to become distinctive yamna tonganba yamna phajaba maongda tonganba thajabasing aikoi oibase yamna darkar oye masi karmaina oigani aikoi gi thajabase chaukhat hanba matamda mapung hena phanba matamda aikoi gi thajabase ne hena adumaina chaukhat laklaga virtue knowledge aphaba khangba haibase loina yausalakpa matamda aikoi discerning hena discerning oiba ngamgani aduga dynamic mapung phaba yamna phajaba adugumba punsi ado aikoi oigani aduga distinctive itong hanba yamna phajaba yengbada aduki matik nungaiba thajaba amagi punsi ado aikoi hingba ngamgani masini aikoina oinanaba masigi pandam sida aikoi hotnagadabani aduna aikoi gi thajabase yamna sonna laitanaba yamna chauba thajaba yamna mapung phaba thajaba oinanaba aikoi hotnasi madugi results aphaba mayam ado aikoi gi punsida noma gi mathang uba phangani ishona mayambu hena pangal happy boy shunu borpina bi boy shunu patana tausi thagachari pai shorn hakki thaujal mapana ngasi su hakki wahai asina koi puning thogat pire ai koi gi thajaba solamba tarabasu ai koi gi thajaba se koi na chaukhat hanba mapung phan ba ngamlamdrabasu na hakki wahai asina koi puning thogat pibasida he na ai koi bu na hak na pangal happy duna ngasi dagi haura koi gi thajaba se he na chaukhat pa ngamningai develop tawba ngamningai ai koi na nahaki wahai dagi takpi ba mayam ase apply tawraga masiga loina na koi hotnaraga ai koi gi thajaba mapung phaba oi hanbiu haibase ngasi koi gi parthana ni by sure aphaba amadi khangba masi so ai koi gi thajabada happa ngam hanbiu ai koi gi punsida masi tawba ngamnanaba masi oi thokpa ngamnanaba hotnaba sida karigumba aikhoigi all habits ariba hanagi oiramba aikhoigi habits kaya leiramba tarabadi maduna aikhoibu pantha hangadauba maduna aikhoibu mapung phaloi daba tarabadi khuding magadu sengdok piu aikhoidasu khuding magadu sengdokpa ngamnanaba nahakna aikhoibu uhan biu khanghan biu pangal su hapiu aduga anauba habit sing adu aikoina lausallaga madu aikoina apply tawraga aphaba knowledge khangba khuding ma ase aikoi gi thajabada hapchanba ngamnanaba nahakna aikoi loina biu mapung phaba christian mapung phaba thajaba sing oihan biu haibasi ishorna gi khoya khada noluk chana aikoina nijabani aduga loina nangasi message asibu takraba isilina khudingma mama gi laifam da nahaki nungsiba aduna loina biu haksangi oiba awat pa khudingmak nahakna pibiu anayek leiba khudingmak su jisu christ gi mingda anaba khudingmak pahan biu loina na thajabada hena chaukhat han biu thawai da hena mapung phaba punsi oi han biu haiduna tolabana chai hakna na ko thagat sabaga loinan khudingmak asigi damakta kan biba mapu probu jisu christ gi mingda nizabani amen thank you sona bor pina bibo oishunu